Imes PAODAM yeng tabiri basingbu ahan waktada binitana taram noksa bagaloyana kurumjari. Hauzik PAODAM asigi maroya pau pijari. National Press Day Thoram Chief Minister N. Birena athoiba mitunglen oiduna pangthokre. Pognafam Delhi gi editor Aribam Robindra Sharmada Best Editor Award kusinakre. Iput singi maramda thijin khongjat ngasi loisinkhre. Climate change na maram oiraga nungdi nungsada ahongba kaya lakli haina Dr. T. Brajakumarna phongdokre. Prime Minister Narendra Modi na Purbanchal Expressway ngasi hangdokre. Loinana Mari Suba Thangkolon Memorial Football Tournament 2021 ngasi hangdokre. Mapungweba Paulo Birasi. Directorate of Information and Public Relations DIPR na sinduna ngasi Directorate sigi nitai pasuthekta leiba complex ta National Press Day gi thoram pangthokre. Tharamadu Chief Minister N. Birena athoiba mitunglen Information and Public Relations IPR Minister T.S. Biswajana Thoram Mapu Ebagaloyana, Fisheries Minister S. Rajan, IPR Commissioner M. Joy Amadi All Manipur Working Journalists Union ke President Wangkhemcha Syamjaina Akhanal Mitunglensin Oina Daista Pangki. Ngasigi Tharongi Manungchana Tongan category Nipan State Journalist Award 2021 Lanthok Pagaloyana, Who is not afraid of media Haibahiramasida workshop Amasu Pangthoki. Ngasigi State Journalist Award Panglabasingdi Best Editor Award on National Integration and Communal Harmony na Ponapam Delhi Editor Aribam Robindra Sharmada Award asida sel oina lupa lising marpu memento amadi sol yauri atay manasingdi Women and Children da Shanghai Express ki staff reporter Sapam Aruna Devi Parliamentary Reporting da Huyalan Pau Delhi Resident Editor Dr. Khaidem Athawa Maitai Art and Culture da People's Chronicle ki staff reporter Oina Mission, Science and Technology da Shanghai Express ki staff reporter Sapam Aruna, Rural Reporting da Chanalebag Delhi ki staff reporter Khangembam Sankar, Sports Reporting da Shanghai Express ki senior staff reporter Mayang Lambam, Roman Singha Amadi, Public Health and Hygiene da Impact News ki reporter Anchor Khetrimayum Premsani. Manasing asidana seloina lupalising kunmanga memento amadi sol amamam yauri ngasigi tharangi athoiba mitunglen gi warol piaduna Chief Minister N. Birena mahaksu mediana background oirakpa luchingba ma oina stasigi pawmising thengnariba awaba kudong chadaba sing ningthina khangi media person singbu mahakna thamoi sengna ikai khumnajai haibaga loyana stage leriba media gi silnaw sing yaifanabagi damak paliba lenga asna tongan ba khongthang kaya paikhatle Lenga asna matam chupada freedom of expression nga tuna chatkani amadi press ke ning tambabu kaidonungda phizan khanjinduna thamloi adubu freedom of expression lei haiduna kana gumbagi lamchat mangadaba wayong chadaba wafamdi soidana nganghalloidabani haiki CM na makhata khibada Manipur State Journalist Welfare Scheme se state leriba DIPR na sakhanglaba journalist sing amadi makogi imung manung singda one time financial assistance pinabagi dama hodokhibani Tabagtagi potharaba journalist sing da piba pension ni sampam lupa lising manga dagi lising ni pande hengat kre amadi family pensioner sing ge pension na lupa lising ani dagi lising mari da hengat kre masida antana sakhanglaba media person ge imung sing da CMIS dagi kana basu phangale haiki freedom of expression freedom of writings laigada bani loina madu government na madai makhal amadagi curtail tawba makhal amadagi madai dictate tawba makhal amadagi athingba ekhoi government side gi leiroi tawbadabu aina yam toina haiba article 19(1) and article 19(19) na freedom of expression leiba adugi makha tarakpada article 19 gi close to do ekhoi at least morality and decency moralities and decency adu khak maintain to you habini adu khak hariba amani sikha ko maintain to freedom of expression that we always
welcome aduga koi madugi mayokta comment matam pumbada leiroi aina sidati hujinganga misi aina singanga misi prajada sadine ba public da sadine ba adu aina ngangam besa nangna hairam bidu masai du nangna takhel da 10,000 pigi hadi nang lalam misi de na ingona react to bio phangam dragadi ngarang da 4,500 beneficiary pigi le nangna lamsang da hajili du som da akoi de ko saru kana de amta leiram de na sumaina in reality practically a challenge to then only a state chair one of the best state we need Thoramasigi tungda who is not afraid of media haiba topic ta pangthokiba workshop aduda Impact TV ki editor in chief Yumnam Rupasandra na moderator oibagloena Imphal Times ki editor Rinku Khumukchamna resource person oina saru yakhi ngasi National Press Day ga mari lena who is not afraid of media haiba theme da National Press Day gi Thorama Municipal Conference Hall Lakhipur da pangthokre Sub Division Information and Public Relations Office Lakhipur na sinna pangthokiba Thorama da Rutilanthang SDO Civil Lakhipur Sanjay Thakur President BJP Mandal Lakhipur Abhiram Sharma District Vice President BJP Silpojit Pal Principal Jogai Mathura High School Amordas President Lakhipur Press Club Shubhadeep Chakraborty Vice Principal Nehru College amasung Jonathan Baife Circle Officer Lakhipur na Singbasingna President amasung Guest Honor Sing oina Daista Funky Daista Funky basingna Tharonga mari lena wangangki Tharom loisilakpada reporter singi kathokpa amadi thaudang kayabu ikai khumnabu uladuna lengyan phi khudol tangki ikai khumnabu utpagi tharamda Jiri News Network Jiri Bam editor Maitan Kaisang Bam Bhupen alias Maira Khuman amadi correspondent Naurem Rajib Chu yauki Manipur hokiba pung kunmari da miyoi 138 nauna COVID positive oiba thengnakhre pungpham asta apunba miyoi 2,2 COVID test tokibada miyoi 138 asna COVID positive oirambadagi ngasigi COVID positive oibagi changchada 3.5 yaukre COVID laisa sandorakpa hobadagi ngasi phawada apunba miyoi 1,19,939 COVID positive oikre miyoi 1,953 na leikidre Active case da miyoi 153 leiri ngasi miyoi sahum kuntra mari naba phaduna discharge tokibadagi apunba recover tokiba migi masing 1,19,9 sumna maudrani pan yore stasigi oina COVID recover tobagi changchada maudrani pani Malengi oina COVID positive oiba migi masing crore 5,93,9,3 sukre apunba miyoi 1,50,9,3 na leikidre aduga miyoi crore 3,3,9,9 na narambadagi farakre COVID laisa ke saitheng phangba positive case khwaidagi amna thengnaba leba USA na oiri leba astamioi crore 3,40,9 sanipan maudrani pan COVID positive oiba thengnakhre India na case crore 3,93,53 subna ama thengaduna ani shubda leiri amadi Brazil na case crore 2,34,9 thengaduna ahum suba positive case masing yamba leba oiri ngasi hiyangai gi tarani thoini panba leba popo numita lamdamasigi Hindu lining satpasingna hari uthan gi thoram pangthoknakre thoramasi kaksin kaithel da leiriba Sri Sri Krishna Chandra Mandir gi bhakta singna hari uthan gi kang singduna pangthokhi numit asida mandir dagi Gopal Devagi muti lengthokduna leina leitenglaba dolaida hatuna puraga satpagloena santi leiba amadi nungayai phaba punsi ama pibinaba Isor Gopal Devagi amphamda thongni jakhi MCPCR gi chairperson Purailappa Manibabu Sharma na lusingduna home kayada sasta pakhada tharanga marilena Manipur gi children home kaya gi phibam yengsinkre khongcha duda home singda face mask hand sanitizer madi athumau kharasu kudol tamkre MCPCR gi chairperson Purailappa Manibabu Sharma na lusingduna commission sigi member Laimayung Megara Sharma RK Sumitra Sabubam Anita Devi amadi Bisnupur district ke incharge Ilijana Singh mana saruk yaduna sakhiba khongsa aduda Imphal East ki Dulalen de leiba Mahila Kalyan Samiti district asagi palace compound de leiba Kalyan Ashram Bisnupur district ki Nganu Leima Lekai de leiba Nura Poirai Kon amadi Girls World Open Shelter Home na Singh bada sakhi khongsa aduda commission gi maikai degi mask sanitizer soap amadi chan thangna bakara Tengbang pibagi mathakta home de leiriba singda mask sanitizer sinaba amasung khutsa hambagi mong matau su takpi tambiki
ꯈꯣꯡꯆꯠꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ CJM ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟड ꯁꯦꯁꯟ ꯖꯖꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯇꯦꯡꯕꯥꯡ ꯀꯌꯥꯁꯨ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯂꯧ ꯃꯄꯨ ꯑꯃꯗꯤ ꯐꯧ ꯌꯩꯅꯅꯕ ꯏꯟꯖꯤꯟꯒꯤ ꯃꯄꯨꯁꯤꯡꯅ ꯂꯧ ꯌꯩꯕꯤꯕ ꯃꯇꯝꯗ ꯏꯃꯦꯖ ꯇꯤꯚꯤꯒꯤ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔ ꯇ꯭ꯔꯪꯛ ꯂꯥꯏꯟꯒꯤ ꯋꯥꯌꯔꯗ ꯂꯧ ꯌꯩꯕꯒꯤ ꯏꯟꯖꯤꯟꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯆꯔꯨꯅ ꯄꯟꯗꯨꯅ ꯃꯄꯩ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯂꯧ ꯌꯩꯔꯤꯕ ꯃꯄꯨꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯨ, ꯂꯣꯏꯅꯅ ꯆꯔꯨꯁꯤꯡ ꯃꯩ ꯊꯥꯕꯤꯒꯅꯨ, ꯀꯔꯤꯒꯨꯝꯕ ꯆꯔꯨ ꯃꯩ ꯊꯥꯕꯗ ꯇ꯭ꯔꯪꯛ ꯂꯥꯏꯟꯒꯤ ꯋꯥꯌꯔ ꯃꯩꯅ ꯆꯥꯛꯄ ꯌꯥꯎꯔꯛꯂꯕꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯧꯄꯨꯁꯤꯡꯅ ꯂꯧ ꯌꯩꯕꯒꯤ ꯏꯟꯖꯤꯟꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯆꯔꯨꯁꯤꯡ ꯏꯃꯦꯖ ꯇꯤꯚꯤꯒꯤ ꯇ꯭ꯔꯪꯛ ꯂꯥꯏꯟ ꯋꯥꯌꯔꯗ ꯁꯣꯛꯍꯟꯕꯤꯗꯅꯕ ꯏꯃꯦꯖ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤ ꯀꯛꯆꯤꯡ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ KMCꯒꯤ ꯋꯥꯔꯗ ꯅꯝꯕꯔ 10ꯒꯤ ꯂꯥꯏꯊꯒꯣꯜ ꯂꯩꯀꯥꯏꯗ ex-MLA Y ꯁꯨꯔꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯉꯝꯖꯕ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯈꯔ ꯆꯍꯤ 60 ꯍꯦꯜꯂꯕ ꯑꯍꯜ ꯂꯃꯟ, ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯗꯤ ꯗꯤꯐꯔꯦꯟꯇꯂꯤ ꯑꯦꯕꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯠꯆꯕꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯣꯔꯥ, ꯏꯔꯦꯡꯕꯟ, ꯄꯂꯦꯜꯒꯤ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯍꯥꯟꯅꯒꯤ KMCꯒꯤ ꯋꯥꯔꯗ ꯅꯝꯕꯔ 9 ꯑꯃꯗꯤ 10ꯒꯤ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯁꯨ ꯗꯥꯏꯁꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ex-MLAꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯅ MLA ꯑꯣꯏꯔꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯂꯝꯕꯤ ꯊꯣꯡ ꯀꯌꯥ ꯁꯦꯝꯒꯠꯈꯤ, ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ MLA ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯔꯛꯂꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯑꯊꯨꯕꯗ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯖꯤꯟꯒꯅꯤ, ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯐꯤꯕꯝ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ प्रजादा थाजबा पीखी। माना मखा ताना फोंदोखिबदा MLA अमु हन ओइरबदि कक्सिंग एसीगी सोथरिबा पोलिंग स्टेशन सिंग अहेनबा मियेंग चंगदुना थोंग मानबा इरमदम कक्सिंग अमा ओहेनगनी हाइनसु मियामदा फोंदोखि। लिलोंग यूथ ऑर्गेनाइजेशन लिलोंग केंद्र तोंगान तोंगानबा पोलम सिंग येंथोकपगी परिंग नायना चथरकपगी सरवम ओइना ngasi लिलोंग अवांग पोलिंग नंबर 1 दगी हौदुना युमथोंग खुदिंग चंगदुना सोल येंथोकरे। सोल येंथोकपदुगा मरि लेना लिलोंग यूथ ऑर्गेनाइजेशन LYO गी वाइस प्रेसिडेंट मोहम्मद नवाज शरीफ न फोंदोखिबदा निंगथम था संगसलकपा अमदि कोविड-19 गी वानरिंगै तलासिदा खरद ओइरबसु मतेंग ओइनबगी वखलोंदा लिलोंग केंद्र गी मफम सिनबा थुंगना सोल येंथोकपनी मखाताना केंद्र सिगी वलहौरिबा मफम सिंगदसु येंथोखिगनी। ऑर्गेनाइजेशन लेपलाइतना वेलफेयर की थबक थरम सिंग पांगथोकपा ngamlibasi मियामना थमोय सेंगा सपोर्ट तौबिबदगी ngamhalibani हाइबसु ऑर्गेनाइजेशन सिगी असेटपा थाजबनी। मखाताना मियामना सपोर्ट तौबिदुना हेना नुंगाइबा चखतपा केंद्र अमा ओहेनसी हिरम असिदा मियामगी सपोर्ट अमदि सजेशन मथौ ताइ। ऑर्गेनाइजेशन असिना केंद्र सिगा मरि लेना चखत थौरांगी मरमदा चीफ मिनिस्टर एन बिरेन उननबगी सेम सादुना लेरे हाइनसु फोंदोखि। महौसागी खल काइथरकपना मरम ओइदुना नोंजु नुंसागी अहोंगबा कयागी मरक असिदा तुरेलगी हौरफम इफुट स्प्रिंग वाटर कया अमसु नोंमा नोंमागी कंसिलकपगी चांग हेंजिलकली। हिरम असिगी मतांगदा उख्रुल डिस्ट्रिक्ट की मनुंग चना लैबा लुंगहार विलेजदा अहानबा ओइना डायरेक्टर ऑफ एनवायरनमेंट एंड क्लाइमेट चेंज गवर्नमेंट ऑफ मणिपुरना मरुओइबा थौदांग लौरगा था असिगी तांग 10 दगी चथरखिबा इफुट सिंगी मरमदा थिजिलखिबा अदु ngasi लोइदुना लुंगहार विलेज थादोखरे। नुमित तरुनी चुना थिजिलखिबा अदुगा मरि लेना जॉइंट डायरेक्टर डॉक्टर टी ब्रजकुमारना इमेज टीवीदा फोंदोरकपदा क्लाइमेट चेंज न मरम ओइरगा नोंजु नुंसादा अहोंगबा कया अमा लाक्ली। अतेनबा मतमदा नोंग कना सुसलकपा नोंजु थादा फंगदबा नोंगी चांग फंगलक्तबा अहोंगबा नाइबा कया थोलकपना मरम ओइरगा लैनुंगदा लैहोगदबा इसिंगी चांग हंथरकपा कया असिना इसिंग फंगलक्तबगी मरम कया अमा ओइरकली। हिरम असिगी मतांगदा स्टडी अमा तौबदा यारक्तबना इफुट स्प्रिंग वाटर सिंगी मरमदा थिजिल खोंगचा असि हौरकपा चप चानना SDC अमदि नीति आयोग पुल्लगा स्टेट मरी मणिपुर, सिक्किम, हिमाचल, उत्तराखंड टेक्निकल सपोर्ट पीबगी प्रोग्राम अमा लाखी। प्रोग्राम असिगी मखादा टेक्निकल सपोर्ट ओइना ACWADAM, ICI MOD, IIT ना सिंगबा सिंगा खुसमनदुना स्प्रिंग सेट मैनेजमेंट इन द हिमालय, Manipur State Ensuring Water Security and Enhancing Climate Resilience हाइना थबक असि पाइखलकपनी हाइना फोंदोरखि। 2022 की मार्च तांग कुंथाम थेबोंदा अखोई फजबा डॉक्यूमेंट अमा फैक्ट फाइंडिंग ओइबा डॉक्यूमेंट अमा साइंस की ओइबा एक्विफर साइंस स्प्रिंग साइंस की ओइबा दुमा स्टडी अमा खोइ तौगे ना खोइ यांकन होनरी टारगेट तौरी कैगुमा अखोइना सुमा स्टडी सिमा फाइनल तोबंग नंगदी नेशनल गवर्नमेंट सेमिबा नेशनल
spring policies da state government ki ba policies ju include to ngam hogra habi wakhalo da thambai tare kemo once ekoi gi research based policy ai research the based yumpham oiba dugumba policy springs management policy ma leiragadi masida example na every village of the manipur loin chakhrakanda khoi masi execution to ngam gadra habi adum thajo thamakanda khoi masi stage to bani Hairokta school ani sungsa sadana sel lokthoklamle school amana sawa loisindana sel lokthoklambadagi sa sansangi makol oiduna leiramba thengnare haina All Manipur Student Union na hairi hirama sing matana ngasi MSO headquarter gi Bikram Thongam na paumi sing da hai mahiroi look as a campaign for total education saramo oina jario zone 3 thawal gi makada leiriba hairok yampam sing da SSA gi lisingani tarani thoi tarahum dogi scheme gi makada school ahum sabagi paisa kaithokraga school ani sharamdaba amadi school amana saraga loislamdaba si thengnabani hairi MSUna sahi lisang sin satharakpa campaign for total education haina mingthonba mahiroi kunai butungya phaba yumbirel amo hena bahona duna lakli campaign asigi sarama oina mahiloi sangsing thadari balenga ki matamatanggi lakliba scheme singa sibu mafam matam chana amadi mahiroi kunai da yauribra haibagi yengsin khongja ama sathabada thengna kibani Mana makata na hai thainari be school sing adudi ima inganglok macha primary school da lupa la kuntra ni toile sing marpu mari thada bagi manungda lupa la kuntra mari lising kuntra sanipan kuntra tareki sempang kai thokre adubo school asi sarambagi mami amata taramde loina lamhang oina leramba thengna ki school sungsa sadana sare haina kes prem kumar L Jiban amadi ts subas hairiba myoy ahum asina khuriyak piraga yamlaba sempam asi lokthokhlambani amaromda Melai Tampak Primary School asida lupa la kuntrani toilising marpu mari thadabada school sungsa sadana en gunador amadi ais loken hairiba myoy ani asina kuyak piduna lupa lak tara manga lising humphuni pan zanipan niputaruki sempam asi kaithokre loyana inganglok asoba primary school gi oina apunba sempam lupa lak nipan thadabada school saba horomlaga thongnau school gi flooring amadi school ase mong marin tadana thamli adubo hairiba school ase sabagi lupa lak tarukti Kes Hemanta Subas amadi Lembi Devi Kobi Nupi amana kuyak piduna lokthoklamle hiramasi gi matangda income jali singintara ni 5 September kuntaretta ZEO Thawalna Hairo Police Stationgi Oshida case ama panbina by application ama thaduna leramle adubo masigi sabsaba report hojik phawba phangba ngamdri lengak amadi miyambo apangba siraga lana sel lokthoklamle basi matamadugi lengak amadi hojiki lengak na tumina yengduna leiba haibasi apangba sibaga chap manai Masida Chanariba Singasina Makoina Lotokiba Sampam Singadu, Hando Hanba Natraga, School Singasi San Badanatana Makoina Miambu Minambagi Damakta, Pangpam Tokpa Zerak PBU Haike. Masigi Matangsta, Hana 2018 gi September 27 da, ZEO Thawalna, Osi Hairo Police Station da, Kesama, Panbino Vidamta Makoida application Thara Lerame, Maduki Chapchava report to a quick Kambam de Mayam Kangan. Madu school sing lemhoriba ekoi gi paisa sing ase haidare thadariba paisa sing ase lan misuse tawraga haidare sakar bu lan lamjingam ba sibu sakar tuminna yenga leiba matam du gi lengang na musu hojik gi lengang tuminna yeng bai se lengang tu apang bane sibu ga zamane Ngasigi Manipurda paliba BJP na lusing balenga asna Minority Affairs Department asi maming tagi oina thamle haina Manipur Muslim Welfare Organization MMWO headquarter gi Secretary General Kuthaibang Wadia Hassan ngasi MMWO headquarter gi office ta pangthokpa pawim pha amada phangdokre Wadia Hassan makata kibada minority and other backward class MOBC haina lerambadagi minority singa ba tongamba department ama semlakpadagi Ministry of Minority Affairs ke sentang makada Lamdamasta Lariba minorities sing damakta paikhatpa welfare scheme sing community asna phangduna topa community singa thong manana thamnaba hona birakani haina thazaba thamlamba sing asigi lenga na manghan bire lenga na minority affairs department bu maming tagi oina thambiba taragadi MMWO na yengduna leiroi Prime Minister gi 15 point program da yauriba socially economically backward oiraba communities sing yai phanabagidama central government ke sentang kudimak niyam sumna sinabiu PM 15 point program gi manung chana multi sectoral development program gi makada paikhat liba amadi paikhat riba thabak sing guideline gi matungina minority concentration area da paikhat libra haibasi IAS officer ama yauna inquiry committee ama semduna atubada thijan biu hainasu MMWO gi maikai dagi lenga ki puning sing silakle Tha amuki mamangda honorable CM na akan naba beneficiary karakan laga EDP scheme poultry
कारपेंट्री एक्सपेयर येथों लेते मखा ताबदा बेनिफिशरी खंगतलगा सेलेक्शन तौरगा हाइदोक्तना थंबदगी लुपसिना हाइबदि माइनॉरिटी अफेयर्स डिपार्टमेंट से चतुनी थिजलु मतमदा फन्याम शॉर्टेज होइबना अखन्नवा हान ममांगदा हाइदोखिबदगी 70% 130% तमक सेलेक्शन तौरगा पेगनी हाइबा थाजबी आपर सोर्स म फंगले The So Peace Purbanchal Expressway hangdopagi tharamda wangangbada Prime Minister Narendra Modi na haikibada Uttar Pradesh ki hanagi Chief Minister singna makhogi yum leiba mafamsing adu khaktada development ki thabak pangthokki mamangi lengak singna UP ki phatraba lambi sing sembagi thabak paikhatlamde matam adugi lengak pasingna UP ki miyambu thawa sabikhidaba sing adu mahak phajana khangi matam adugi lengak pasina cooperation pikhidaba sing adu damata nungaitaba phawi mahana MP ama oina lakhibada mahakpu airport to oklamlaga makhoi ayambadi adu mangkhre Purbanchal Expressway hangdopagi tharmaduda UP gi CM Aditanasu wangangladuna haikibada Bundal Khan samnagadaba Anoba Expressway sabagi thabak kana sangsilibani Ganga Express na Western UP amadi Eastern UP ga samnabagi thabak su sangsili Kanpur Metro dagi Kasinagar da laiba airport yorkadaba project su athubada paikhalagani haiki kilometer 390 sangba Purbanchal Expressway si district mapan phauduna sengani hairi Maharashtra BJP incharge City Ravi na haikibada Uddhav Thackeray asi part-time chief minister ni Shiva Sena na lusingba Mahavikas Agadi MBA government na mari lairabadi legislative assembly muthalaga nauna vote tausi BJP ki strength utke BJP state executive meeting da wangangmada Ravi na haikibada Shiva Sena na NCP amasung Congress ka punduna power paikibana BJP amasung state dugi miyambo betray taure Uddhav Thackeray di part-time CM ni state na di Devendra Fadnavis gumba full-time CM amadakar oi COVID-19 laichat manungda Thackeray na mayumdagi hendotana nungaina leithoi miyamna wariba du khangnaba honade haiba wafamsu phongdokhi sanabagi pauda Mari Suba Thangkholon Memorial Football Tournament 2021 Moregi Sahai Village ki Jamunthang Lentol Playground da Thangkholon Memorial Football Tournament Committee amadi Sahai Khanglai Lom anina sinduna ngasi hodokre hodopagi tharamda Yas and Water Resources Minister Letpa Hawkip Solet Lungdim Hill Tribal Council Moregi President Jangma Hawkip ex-MDC Sandel Chingnaiba Hawkip amadi Moreda Laiba Tongan Tongamba Community Lusingba Sing Kukisip Association KSO KW and ISR yauna Tongan Tongamba Miyoi Kayana Saruk Yaki Tharamaduda Minister Letpa Hawkip na Youth Affairs Sports ki makhada ground asigi gallery semgat saganaba lupa crore ani dasmik nipan amadi ground asigi napi thanaba lupa lakh manga piragani haina thajaba thamki loyena lakadoriba Christmas kumai mamangda PWD gi makhada khuna asigi lambi black topping toragani haiba wafam singsu phongdokhi ngasigi ahanba tournament hodokpa nimita Devan Memorial FC amadi Mohammedan Sporting Youth Club anina sanakhi Haujarabada Maroyapa Mukana Pijari National Press Day Thoram Chief Minister N. Birena Athoba Mitunglen Oiduna Pangthokre Pognapam Delhi Editor Aribam Robindra Sarmada Best Editor Award Kusinakre Iput Singi Maramda Tijin Khongjat Ngasi Loisinkhre Climate Change na maram oiraga nungdu nungsada ahongba kaya lakli haina Dr. T. Brajakumana Phongdokre Prime Minister Narendra Modi na Purbanchal Expressway ngasi hangdokre loinana Mari Suba Thangkholon Memorial Football Tournament 2021 ngasi hangdokre ngasi gidi image paudam pijaba matang asaloisinjare miyeng tabiriba singbu kurumjari